mayambu ahanba maktada Manipuri wari yumjauna mayambu amukka hana punemjari ngasi so aikoina tabada yamna nungairaba phulhora story ama aikoina puduna laksari wari asili thoksarpa matamda soikiba langkiba kaya yaurabasu mayamna puksal sauna ngapiyu aduga amana wari asi hingliba natraga laikhidraba kanagumba amataga mari lainana ijaba wari nasadi bhabna mupung phana sagasaraba ataba khudimakta ngihaktangi oina pothanabagidamagta ijarakpa wari amakakni phare mayam adudi ngasigi wari asi haunaba tawjaraklagi ngasigi wari asigi maming magmayagi hanubi temba khulgi matai thangba sarokta lairiba lampak aduda hoksi lauringai matamni tembana asum laina yenglakpa matamda magmayagi yumadu madu hek uthuuri temba madu uruba matamda masasi tu sungkiba khangodi maga pulap laiminariba mamana bapakpada asum nairai pakpa agi magmayagi sida lairiba hanubi asi magi yumasi mayamdagi su khara top na tabagum tawi temba kaidorage nangbo pakpa kaisubudi thudokpa tawdida mina khara ningphung ngangnaribasi aidi masigi hanubisi thainangaidagi hauna mi engna engama itawk tawi pakpa na wa makha tana hoini aisu kaigumba amadi khalibani tembana nangdi kari wakhal khaliba as khangjeda handa marak ase mina su kai keno khara hainabasida mangmayagi hanubisi laigi tingi maramda yamna henna thodo hendona sanarabra masi thainangai matamdagi hauna mabi oina tawrakpadi nati hai lairak laisu khara paraga adum nampu sapudana adum sanakibani kaina swainai ado mina khara hainabagi wanida mina khongna ubadi nati hoini adugi wabudi farisi ado hausi asi aikusu tosira phausu mata phaudre hoida tosi asi hairaga temba amadi pakpa mayum maikai tamna sumak lai pakpa na swasum nairai hausi ne na sumphausu phaudi hausi ne na lauriba khudimaksina su makoina paisa se aduki matik yamna tonglabani olakpa sahidadi aikusu hausi laubana pharaba sani tembana hoine olakpa sahidadi aikusu hausi asi laubana pharaba sani laubana aduki matik adum tongaba sani da moidi mangi haiba kasu thoidokpa amata lairoi hoi sumli adu yarisi yum yongnabadu makchalasi lampak asi su phana kana sawi olakpa sahidadi mela su tawgi haidana ahalaman singna khara nimphung angnai mela tawradi aiku sulagaw khawbudi adum yaba sanina asi hairaga ani siwari watai sana dana lai asum tawdana lampaki matai thangba saruk adomda hek yawraklaba matamni tanjaduda temba suma sasi kari wakhal khalurabano khangdi lampaki nakal thangba saruk haibadi lampaki aroiba sarukta lairiba mangi manakta lairiba yumaduda haipe yengsiluri asum hek yengsilubada temba mahaki masadu kaigumba ama itawk tawraga masasi tu kyaulonu sungba horkle temba salambadagi mahaksi sablepi hai kaidorage nangbo temba asi hairaga temba da hanjin korai tembana ita asi hairaga kutombi ado mangmanaki yumjao du da kutombi ado thilakle tanjadu da temba su masasi haipam topam khangdana ki ba horaklabani pak pasu kutombi thiliba maike somda hape yengsiloba matamda kanagumba nupi ama saptingna leplibudo masamana ipha pharaga musimuna leplaga lairibudo pak pasu thori madu uruba matamda temba amadi pak pasu masasi kibani yaraktre pak pasu masasi ngasai makhidi kaya thoina amata khaludabani adubu urakliba mayam singaduna mahaki masasi kibani yadre temba amadi pakpa masasi thak niktuna dumak yengduna lairi hanubi adugi nakal thangba saruk adomda kanagumba mioi khara mami sami oina mahaki tung thangba saruk adomdagi sat launa hekta thokpaurai matawdu ubada temba amadi pakpa masase kamprek khangduna khara thuna satlasi haidana pakpana khudang adu tap launa pairai aduga khangsing bahawi ida law khara thuna sanaba tawrasi natragadi mafam jaga sitai khoi thawai mangbu tari temba suma sadunga sema khidi gyan imang na leirambani adubu masase gyan tarakli temba pulapuna saminai asumna
ꯆꯠꯂꯤꯉꯩ ꯀꯥꯟꯅꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯕꯅꯤ꯫ ꯏꯇꯥꯎ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ? ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯡ ꯍꯟꯅ ꯑꯃꯠꯇ ꯌꯦꯡꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯩꯁꯨ ꯁꯨꯔꯒ ꯌꯥꯡꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯦꯝꯕꯅ ꯄꯥꯛꯄ, ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯂꯤꯕꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯄꯥꯛꯄꯅ ꯀꯩꯅꯣ, ꯑꯩꯁꯨ ꯅꯥꯀꯣꯡ ꯄꯥꯜꯂꯤꯕꯅꯤ, ꯇꯨꯡꯗ ꯂꯩꯕꯁꯤ ꯇꯥꯔꯤꯅꯤ ꯀꯩꯅꯣ, ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯔꯥ? ꯌꯦꯡꯉꯒꯨꯝꯁꯤ ꯇꯦꯝꯕ, ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯁꯤ ꯑꯗꯨꯝ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯦꯝꯕꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯇꯨꯡ ꯑꯣꯜꯂꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕ ꯃꯇꯝꯅꯤ꯫ ꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯔꯒ ꯆꯩꯁꯨ ꯁꯨꯔꯒ ꯃꯨꯁꯤꯟ ꯃꯨꯅ ꯃꯈꯣꯏ ꯇꯝꯅꯗꯃꯛ ꯂꯥꯛꯏꯕꯗꯨ ꯇꯦꯝꯕꯁꯨ ꯎꯊꯣꯛꯎꯔꯤ꯫ ꯇꯦꯝꯕ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯇꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯛꯄꯅ ꯇꯦꯝꯕ, ꯀꯩꯗꯧꯔꯒꯦ? ꯄꯥꯛꯄ, ꯇꯨꯡ ꯑꯁꯤꯗ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯏꯟꯅꯔꯛꯂꯤꯕꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯛꯄꯁꯨ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯊꯣꯛꯎꯔꯤ꯫ ꯄꯥꯛꯄꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯈꯣꯜ ꯇꯥꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯛꯂꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯅꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯆꯠꯂꯝꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯣꯛꯈꯤ ꯇꯧꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯋꯥꯏꯁꯝ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯌꯨꯡꯈꯠꯂꯤ ꯑꯅꯤꯗꯨ꯫ ꯇꯦꯝꯕ ꯑꯃꯁꯨꯡ ꯄꯥꯛꯄ ꯈꯔ ꯊꯨꯅ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤ ꯆꯦꯟꯒꯦ ꯍꯥꯏꯗꯅ ꯇꯧꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠ ꯑꯗꯨ ꯖꯔ ꯁꯥꯡꯗꯣꯔꯛꯂꯤ, ꯑꯗꯨꯒ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯤ ꯑꯗꯨ ꯃꯥꯡꯁꯤꯜꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯕꯥꯅꯤꯁꯤ ꯈꯔ ꯊꯨꯅ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯗꯅ ꯐꯤ ꯃꯥꯡꯂꯁꯨ ꯃꯥꯡꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯅꯣꯛꯈꯤ ꯂꯩꯍꯧꯔꯤꯕ ꯍꯅꯨꯕꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯄꯥꯜ ꯊꯣꯛꯆꯤꯟꯈꯤꯕ ꯐꯤ ꯑꯗꯨ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯤ, ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯍꯦꯛꯇ ꯇꯝꯃꯤ꯫ ꯇꯦꯝꯕꯒꯤ ꯃꯄꯥꯗ, ꯄꯥꯕꯥ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯁꯤꯒꯤ ꯂꯝꯄꯥꯛꯀꯤ ꯍꯦꯛ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯍꯅꯨꯕꯤꯗꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗꯔ ꯀꯔꯤꯅꯣ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯀꯔꯤ? ꯍꯅꯨꯕꯤꯗꯨ ꯏꯟꯅꯔꯛꯏ ꯍꯥꯏꯕ? ꯅꯈꯣꯏꯗꯤ ꯀꯔꯤ ꯇꯧꯍꯧꯏ? ꯄꯥꯕꯥ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯃꯠꯇ ꯇꯧꯍꯧꯗ꯭ꯔꯦꯗ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯌꯥ ꯊꯣꯏꯅ ꯁꯥꯟꯅꯔꯛꯇꯕ ꯍꯅꯨꯕꯤꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯃꯍꯥꯛꯅ ꯄꯥꯔꯒ ꯀꯩꯅꯣ ꯈꯔ ꯇꯧꯈꯤꯕꯗꯨꯗ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯡꯐꯨ ꯉꯥꯡꯅꯩ꯫ ꯑꯗꯨꯕꯨ ꯁꯥꯈꯤ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤ ꯀꯌꯥꯃꯨꯛ ꯁꯥꯊꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯄꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯒ ꯅꯍꯥꯟꯃꯨꯛꯁꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯀꯅꯥꯅꯣ ꯈꯔ ꯂꯩꯕꯒꯨꯝ ꯎꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯇꯧꯅꯈꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯅꯥꯁꯨꯡꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯔꯒ ꯃꯊꯟꯇ ꯄꯨꯡꯁꯥꯟꯗ ꯁꯥꯟꯅꯕꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯊꯟꯇ ꯇꯣꯞ ꯇꯥꯕ ꯃꯈꯩ ꯃꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯒ ꯂꯩꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯁꯤꯁꯨ ꯆꯥꯎꯅ ꯍꯦꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯑꯃꯠꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨ꯫ ꯍꯅꯨꯕꯤꯁꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯂꯃꯈꯥꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯦꯛ ꯈꯔꯗꯒꯤ ꯃꯍꯥꯛꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯁꯥꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯀꯤꯕ ꯐꯥꯎꯔꯨꯅꯨ꯫ ꯍꯦꯟꯖꯤꯜꯂꯛꯂꯒꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯔꯤ, ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯑꯃ ꯂꯩꯔꯤ, ꯁꯤꯗꯩꯁꯤꯗ ꯇꯥꯛꯂꯒ ꯃꯍꯥꯛꯁꯤ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯄꯥꯕꯥ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯁꯨꯝ ꯍꯦꯟꯃꯜꯂꯛꯂꯕꯗꯤ ꯑꯩ ꯈꯛꯇꯁꯨ ꯅꯠꯇꯦ, ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯗꯁꯥ ꯇꯥꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕꯅꯤ꯫ ꯄꯥꯕꯥ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯩꯅꯣ ꯈꯔ ꯇꯧꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯇꯧꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯋꯥꯔꯦꯞ ꯈꯔ ꯂꯧꯔꯒ ꯊꯕꯛ ꯑꯁꯤ ꯇꯞꯅ ꯇꯧꯕꯅ ꯐꯕꯅꯤ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯒꯤ ꯅꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯨ꯫
ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯝꯕꯒꯤ ꯃꯄꯥꯅ ꯇꯦꯝꯕꯗꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝꯒꯤ ꯃꯌꯥꯗ ꯁꯥꯔꯤꯕ ꯌꯨꯝ ꯑꯁꯤ ꯂꯩꯔꯤꯕ ꯍꯅꯨꯕꯤ ꯁꯥꯈꯤ ꯑꯁꯤ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯅꯤꯡꯐꯨ ꯉꯥꯡꯅꯕꯁꯤ ꯈꯔ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯔꯥꯘꯨ ꯐꯥꯝꯗꯒꯤ ꯀꯥꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯍꯥꯛꯁꯨ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯕꯒ ꯊꯕꯛꯁꯨ ꯈꯔ ꯆꯠꯂꯨꯕꯒ ꯅꯨꯃꯤꯠ ꯑꯁꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯔꯥꯘꯨꯅ ꯑꯩꯗꯤ ꯉꯁꯤꯁꯦ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯨꯕꯒ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯍꯦꯛꯇ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯉꯥ ꯃꯆꯤꯟꯖꯥꯛ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯊꯥꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯖꯔ ꯍꯦꯛꯇ ꯇꯥꯁꯤꯟꯈꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯒ ꯑꯣꯏꯁꯤꯟꯕꯒ ꯌꯨꯝꯗ ꯀꯥꯒꯗꯧꯔꯤꯕꯁꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒ ꯀꯥꯒꯗꯧꯔꯤ꯫ ꯑꯁ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯪꯐꯝ ꯃꯌꯥꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯃꯤꯅ ꯀꯩꯅꯣ ꯈꯔ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯁꯤꯕꯨ ꯑꯋꯣꯏꯕꯃꯛꯀꯤ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯨꯃꯤꯠ ꯇꯥꯔꯕꯁꯨ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯨꯔꯛꯇ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯥꯝꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯐꯥꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯔꯥꯡ ꯇꯧꯔꯒ ꯁꯣꯔꯥꯠ ꯆꯠꯂꯨꯕꯒꯤ ꯃꯍꯥꯛꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯒ ꯐꯥꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯁꯦꯠꯂꯒ ꯃꯍꯥꯛꯁꯨ ꯐꯥꯝꯒꯤ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯊꯥꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯏ꯫ ꯔꯥꯘꯨ ꯃꯁꯥꯗ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯁꯥꯁꯦ ꯑꯗꯨꯝ ꯅꯤꯡꯉꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯔꯥꯘꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯕꯛ ꯑꯁꯤꯁꯨ ꯍꯣꯕꯤ ꯍꯜꯂꯛꯂꯒ ꯁꯣꯔꯥꯠ ꯃꯐꯝꯗꯒꯤ ꯑꯩꯁꯨ ꯍꯣꯕꯤ ꯍꯜꯂꯛꯂꯒ ꯊꯕꯛ ꯑꯁꯤ ꯁꯨꯕꯅꯤꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ꯫ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯅꯥ ꯃꯁꯤꯡꯕꯨ ꯑꯣꯏꯔꯕꯁꯨ ꯈꯔ ꯍꯥꯎꯅ ꯊꯣꯡꯂꯝꯂꯒꯗꯤ ꯑꯗꯨꯝ ꯆꯥꯕ ꯑꯗꯨꯝ ꯌꯥꯔꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ खितंग थुना चलगे। असी हायरगा राघुसु मयुम तमना अदुमक लाई। ngaihaktangi matungda Raghu laikagi mangpham lairiba maike somsi yaurakhlaba tanjani। Raghu mafam jagadu yaurakpa matamda asaba nungsit ama masada yaiba horakli। Raghu masada karigumba khara khalai। Raghuna ish aigi sada yairakliba asaba nungsit asidi karinoda aibu asaba nungsit asi imana pokpadagi ngasina ahanbani। Hana mamang thakki matamda kasu thudokpa amatadi tawkhidrabaka ngasida asaba nungsit asi aigi sada khangtheng thinglibasina kari maramgino। Phare aishu dum yum yongnaba dumak chalagi। Asi hairaga Raghusu akiba tujungba amata phawba tawda mayum tamna dumak laami। ngaihaktangi matungda mayum maikai panglaklaba matam laikagi mangpham lairiba jaga asi masi yaurakpa matamni। Tanja sida sakisu mangmayada lairiba posak khara mahaksu makut makna hogairaga laukthokke haidana tholakpa tanjani। Sakisu makuta thang suri masa ma pairaga laikagi mangpham lairiba maike som tamna mirak narak yenglaga mahaksi aphinga phai oina lai। Sakina kanagumba mata slaktre afare laktabagi tanja silauraga isu kaino khara tahoraki। Asi hairaga sakido mangpham mayaduda mahakse prap changsilai। Makut magna kaino khara saksak launa thinjili thang suri aduna। Asumna thang suri duna saksak thillaba matungda mangpham manungdagi kaino khara lauthorai। Mangpham manungdagi mahakna phangba mi asiba mai thakibagi lemhoba maital singado madu mahakna makutna khara khogairaga lauthorakli। Sakhi madu uba matamda mahaki masasi harauri। Oh sibu phanglabadi yaredana sibu phanglagadi aina tawge khaliba thabak asi tawba yari। Asi hairaga Sakhi machilda murum solaga harawi। Adubu sorok asida mi lakpagi khonjel taba matamda mahaki masado kaigumba ama itaw tawraklaga masasi tumina lekre। Sakhina sorok asida mi lakpra mi lai mi lakpagi minilni mani। Asi hairaga Sakhisu mathanta murum soli। Oh laibase kanano? Raghura mani Raghuni madi mataw karamna nahankhadi nganna adum mayumda hanbanida।
ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨꯁꯨ ꯃꯁꯥꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤꯁꯨ ꯃꯪꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯩꯇꯥ ꯂꯥꯎꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯗꯨꯒ ꯆꯞ ꯆꯥꯅꯅ ꯃꯍꯥꯛꯁꯨ ꯊꯦꯡꯅꯕꯅꯤ꯫ ꯔꯥꯘꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯃꯁꯥꯗꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯕ ꯇꯧꯗ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯔꯥꯘꯨꯅ ꯃꯪꯐꯝ ꯃꯌꯥꯁꯤ ꯃꯤꯅꯗꯤ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯩꯒꯨꯝꯕ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯈꯤꯁꯨ ꯃꯍꯥꯛꯅ ꯆꯥꯌꯦꯡ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯔꯥꯘꯨꯗ ꯍꯥꯟꯅ ꯆꯥꯌꯦꯡ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯈꯜꯂꯛꯂꯕ ꯀꯥꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯃꯩꯇꯥꯜꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯃꯆꯦꯜꯗꯁꯨ ꯀꯩꯅꯣ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯘꯨ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯔꯥꯘꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯑꯃꯨꯛ ꯍꯨꯝꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯡꯁꯤꯠ ꯑꯁꯥꯕꯗꯨ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯔꯥꯘꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯨ ꯑꯁꯤ ꯑꯃꯨꯛ ꯆꯨꯡꯕ ꯍꯧꯔꯛꯂꯤ꯫ ꯔꯥꯘꯨꯅ ꯏꯁ, ꯑꯩꯒꯤ ꯏꯁꯥꯁꯤ ꯇꯨ ꯆꯨꯡꯕ ꯍꯧꯔꯛꯂꯤ꯫ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯃꯌꯥꯁꯤꯗ ꯑꯩꯁꯨ ꯁꯝꯂꯒ ꯆꯠꯂꯤꯕꯁꯤ ꯑꯩꯕꯨ ꯏꯁꯥꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯌꯧꯕ ꯉꯝꯈꯤꯗ꯭ꯔꯥ? ꯑꯩ ꯈꯨꯠꯇꯁꯨ ꯃꯩ ꯑꯁꯦꯡꯕ ꯑꯃꯠꯇꯁꯨ ꯄꯥꯏꯔꯛꯇꯕ, ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯤ ꯑꯩ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯃꯌꯥꯁꯤ ꯑꯩꯗꯤ ꯑꯣꯟꯁꯤꯟꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯏꯀꯤ ꯀꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯧꯁꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯑꯩꯅ ꯃꯃꯥꯡ ꯊꯛꯇꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯪꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯤ ꯃꯩ ꯊꯥꯕꯒꯨꯝꯅ ꯄꯨꯡꯖꯥꯜ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯔꯥꯘꯨ ꯃꯁꯥꯗꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯔꯥꯘꯨꯁꯨ ꯃꯁꯥꯁꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯥꯘꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯩꯒꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯇꯥꯔꯕ꯭ꯔꯥ? ꯁꯣꯏꯗ꯭ꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯃꯪ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯁꯥꯈꯤꯁꯨ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯣꯛꯇꯦ꯫ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ꯫ ꯁꯣꯏꯗ꯭ꯔꯕꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏꯈꯩꯗꯤ ꯃꯈꯣꯜ ꯈꯛꯇꯃꯛ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯀꯩꯅꯣꯈꯔ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯄꯨꯡꯖꯥꯜ ꯊꯤꯜꯂꯒ ꯃꯤ ꯑꯁꯤꯕ ꯑꯃ ꯀꯨꯗ ꯍꯥꯞꯂꯒ ꯄꯨꯔꯛꯂꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯘꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯣꯏꯗ꯭ꯔꯦꯗꯅ, ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯁꯣꯏꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯩꯅ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯔꯛꯂꯕꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥꯒ ꯕꯕꯥꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯊꯥꯛꯂꯒ ꯍꯤꯡꯍꯧꯒꯗꯧꯔꯤꯕ? ꯕꯕꯥꯁꯨ ꯃꯁꯥ ꯁꯣꯜꯂꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯁꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨ ꯃꯆꯤꯜꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯤꯕ ꯃꯤ ꯑꯁꯤꯕꯗꯨ ꯃꯁꯥ ꯃꯊꯟꯇ ꯍꯧꯒꯠꯂꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯔꯥꯘꯨꯒꯤ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯤꯕꯅꯤ꯫ ꯃꯪꯐꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯅ ꯁꯥꯈꯤꯁꯨ ꯄꯥꯏꯔꯤꯕ ꯃꯩꯇꯥꯜꯁꯤꯡ ꯑꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯘꯨꯒꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯈꯔ ꯈꯔ ꯇꯞꯅ ꯇꯞꯅ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯀꯨ ꯄꯔꯦꯡ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯥꯟꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯄꯨꯡꯖꯥꯜ ꯊꯤꯟꯗꯨꯅ ꯂꯥꯛꯏꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ, ꯃꯩꯅꯒ ꯄꯨꯡꯃꯝ ꯃꯝꯕꯅꯤ꯫ ꯔꯥꯘꯨꯅ ꯑꯩꯕꯨ ꯇꯨꯡꯍꯜꯂꯒ ꯆꯠꯉꯝꯗ, ꯃꯥꯡ ꯑꯁꯤꯗ ꯆꯠꯉꯝꯗ ꯑꯩꯕꯨ ꯃꯐꯝ ꯖꯒꯥꯁꯤꯗ ꯑꯗꯨꯃꯛ ꯁꯤꯒꯗꯧꯔꯕ꯭ꯔꯥ? ꯔꯥꯘꯨꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯑꯃꯅ ꯇꯥꯔꯥꯘꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏꯕꯗꯨꯒꯤ ꯃꯔꯛꯇꯒꯤ ꯀꯧꯔꯛꯏ꯫ ꯔꯥꯘꯨ ꯃꯗꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯀꯧꯔꯛꯂꯤꯕꯗꯨꯁꯨ ꯈꯣꯟꯊꯥꯡ ꯌꯩꯅ ꯀꯧꯔꯛꯄꯅꯤ꯫
ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯂꯤꯕꯁꯤꯅ ꯀꯅꯥ? ꯏꯁ, ꯑꯩꯕꯨ ꯏꯁꯥꯁꯤ ꯑꯩ ꯐꯥꯖꯤꯜꯂꯒ ꯑꯩꯁꯤ ꯂꯥꯟꯊꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯂꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨꯁꯨ ꯃꯁꯥꯗ ꯖꯥꯠ ꯖꯥꯠꯀꯤ ꯑꯀꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯔꯥꯘꯨꯒꯤ ꯆꯦꯡꯂꯩꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯤ꯫ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯔꯥꯘꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯃꯃꯥꯡ ꯊꯥꯅ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯂꯤꯕ, ꯔꯥꯘꯨꯒꯤ ꯃꯃꯥꯡꯗꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ꯫ ꯔꯥꯘꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯒꯥꯔꯤꯁꯦ ꯍꯣꯔꯣꯟ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯉꯤꯁꯤ ꯇꯥꯗꯕ꯭ꯔꯥ? ꯍꯥ?" ꯃꯗꯨ ꯐꯥꯎꯕꯗ ꯔꯥꯘꯨ ꯃꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯄ꯭ꯔꯞ ꯀꯨꯝꯂꯛꯂꯦ꯫ ꯑꯗꯨꯒ ꯔꯥꯘꯨꯗ ꯄꯣꯞ ꯊꯥꯔꯒ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯇꯥꯗꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯁꯣꯔꯣꯛ ꯃꯌꯥꯏꯁꯤꯗ ꯄꯨꯂꯞ ꯆꯞ ꯇꯤꯡꯅ ꯂꯦꯞꯄꯒ ꯂꯩꯔꯤꯁꯤꯕꯨ ꯀꯔꯝꯕ ꯙꯔꯅꯥ ꯇꯧꯔꯤꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯘꯨ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯔꯥꯘꯨꯅ "ꯀꯔꯤ? ꯑꯩꯕꯨ ꯙꯔꯅꯥ ꯇꯧꯕ? ꯑꯩꯕꯨ ꯀꯔꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯏꯃꯥꯡ ꯃꯥꯡꯅ ꯇꯧꯔꯛꯄꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯗꯕꯨ ꯀꯩꯒꯨꯝꯕ ꯑꯃ ꯏꯊꯧ ꯇꯧꯕ ꯃꯥꯜꯂꯤꯗ." ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯘꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯕ꯭ꯔꯥ? ꯃꯥꯅꯤ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯊꯧ ꯇꯧꯔꯨꯔꯦ." ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ, ꯇꯥꯗꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯁꯤ ꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯁꯤꯗ ꯀꯩꯅꯣ ꯃꯤꯠꯇ ꯎꯍꯩꯗ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯡꯅ ꯎꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯤ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯃꯔꯝꯅ ꯃꯐꯝ ꯖꯒꯥꯁꯤꯗꯒꯤ ꯑꯩꯁꯨ ꯂꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯪꯒꯤ ꯒꯥꯔꯤ ꯂꯥꯛꯄꯒ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯦ꯫ ꯇꯥꯗꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" "ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯑꯁꯣꯝꯗꯅ ꯁꯥꯈꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ." "ꯇꯥꯗꯒꯤ ꯌꯨꯝ ꯐꯥꯎꯕꯗ ꯑꯩ ꯊꯤꯟꯖꯔꯝꯂꯒꯦ꯫ ꯇꯥꯗꯁꯤ ꯀꯤꯕ ꯃꯥꯜꯂꯤ." "ꯏꯕꯨꯡꯉꯣ, ꯀꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯆꯦꯡꯈꯩꯕ ꯃꯈꯩ ꯅꯤꯛꯂꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯇꯪ ꯊꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ?" "ꯍꯣꯏ ꯇꯥꯗꯒꯤ ꯌꯨꯝꯗꯣ ꯑꯩ ꯊꯤꯟꯖꯔꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯑꯗꯨꯃꯛ ꯊꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯘꯨꯗꯨ ꯍꯦꯛ ꯊꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯃꯪꯐꯝ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯁꯥꯈꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯆꯠꯆꯥ, ꯂꯥꯛꯆꯩꯗ꯫ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯑꯝꯗ꯭ꯔꯒꯗꯤ ꯅꯪꯒꯤꯅ ꯊꯋꯥꯏ ꯑꯁꯤ ꯑꯩꯅ ꯁꯠꯄ ꯌꯥꯔꯕꯅꯤ꯫ ꯅꯪ ꯆꯦꯡꯂꯩ ꯔꯥꯘꯨ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯃꯊꯟꯇ ꯈꯤꯈꯤ ꯂꯥꯎꯅ ꯅꯣꯛꯏ꯫ ꯃꯍꯥꯛꯁꯨ ꯃꯁꯥꯗꯣ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯁꯥꯗꯣ ꯀꯔꯤꯒꯨꯝꯕ ꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯃꯍꯥꯛꯅ ꯁꯦꯠꯂꯛꯄ ꯐꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯑꯗꯨꯃꯛ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯆꯪꯂꯛꯏ꯫ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯠ ꯂꯥꯜꯂꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ, "ꯍꯥꯏ, ꯑꯩꯅ ꯁꯥꯟꯅꯕꯅꯤ, ꯅꯈꯣꯏꯅ ꯑꯩ ꯁꯥꯟꯅꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯁꯤ ꯂꯣꯏꯅ ꯍꯤꯡꯊꯊꯠꯀꯦ ꯉꯝꯃꯤ꯫ ꯅꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯆꯤꯟꯖꯥꯛ ꯈꯔ hunjariba ꯆꯥꯖꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯏꯇꯦꯡꯅꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗꯒ ꯊꯧꯁꯥꯔꯛꯇꯕ, ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯈꯠꯂꯛꯂꯕꯗꯤ ꯅꯈꯣꯏ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯈꯤ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯘꯨꯗ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯔꯥꯘꯨꯅ, "ꯑꯩ ꯉꯁꯤ ꯁꯤꯒꯗꯧꯕ ꯈꯖꯤꯛꯇ ꯉꯥꯏꯗ." ꯔꯥꯘꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯔꯥꯘꯨꯒꯤ ꯅꯨꯄꯤꯅ, "ꯑꯗꯣ ꯍꯌꯦꯡꯁꯤ ꯆꯦꯡꯂꯩ ꯈꯔ ꯊꯥꯗꯣꯛꯁꯤꯔꯥ?" "ꯀꯔꯤꯒꯤ ꯆꯦꯡꯂꯩꯅꯣ? ꯃꯐꯝ ꯖꯒꯥꯗꯣ ꯑꯩꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯑꯃꯥꯡ ꯑꯁꯣꯏꯁꯨ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯀꯔꯤꯒꯤ ꯆꯦꯡꯂꯩꯅꯣ?" ꯔꯥꯘꯨꯒꯤ ꯃꯃꯥꯅ, "ꯍꯥꯏ ꯅꯨꯄꯥ ꯃꯆꯥ, ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯂꯕꯗꯤ ꯆꯦꯡꯂꯩ ꯈꯔ ꯊꯥꯗꯣꯛꯄ ꯍꯧꯅꯕꯅꯤ꯫ ꯍꯥꯏ, ꯇꯧꯅꯨ, ꯇꯦꯡꯈꯦꯠ-ꯂꯥꯈꯦꯠꯄ ꯇꯧꯒꯅꯨꯀꯣ." ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯕꯨꯗꯤ ꯀꯩꯁꯨꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯗ ꯑꯩꯁꯤ ꯇꯦꯡꯈꯦꯠ-ꯂꯥꯈꯦꯠꯄ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜꯗ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯈꯤꯕꯁꯨ ꯂꯩꯇꯕꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜꯗ ꯌꯥꯒꯗ꯭ꯔꯅ ꯁꯨꯝ ꯈꯟꯕꯒꯤ ꯋꯥꯅꯤꯗ." "ꯌꯥꯗꯦ, ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ, ꯃꯐꯝ ꯖꯒꯥꯗꯣ ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯈ꯭ꯔꯕ ꯖꯒꯥꯅꯤ꯫
ꯑꯗꯨꯅ ꯃꯐꯝ ꯖꯒꯥꯗꯨꯒꯤ ꯑꯣꯏꯅ ꯈꯔꯁꯨ ꯅꯪꯅ ꯃꯇꯨꯡ ꯃꯅꯥꯎꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯇꯅꯕ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯘꯨꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯁꯥꯗꯨ ꯑꯃꯗꯃꯨꯛ ꯑꯣꯟ ꯇꯧꯔꯒ ꯃꯁꯥꯁꯤ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯃꯁꯥꯁꯤ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯑꯗꯨꯝ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯥꯘꯨꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯀꯩꯀꯩꯅꯣ ꯈꯔ ꯎꯕ ꯍꯧꯔꯛꯂꯤ꯫ ꯔꯥꯘꯨꯒꯤ ꯃꯃꯤꯠ ꯑꯁꯤꯗ ꯃꯪꯐꯝ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯁꯥꯈꯤꯒꯤ ꯁꯛꯐꯝ ꯑꯣꯏꯅ ꯇꯧꯔꯕ ꯅꯨꯄꯤ ꯑꯃ ꯃꯪꯐꯝ ꯑꯁꯤꯗ ꯃꯁꯥꯗꯨ ꯐꯤ ꯑꯃꯠꯇ ꯁꯦꯠꯇꯅ ꯖꯒꯣꯏ ꯁꯥꯔꯒ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯌꯥ ꯕꯕꯥ ꯇꯧꯔꯒ ꯂꯥꯡ ꯈꯣꯠꯇꯅ ꯇꯧꯔꯤꯕꯗꯨ ꯁꯥꯈꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯀꯤꯕ ꯐꯪꯂꯕꯗꯨ ꯃꯗꯨ ꯎꯕ ꯍꯧꯔꯛꯂꯦ ꯔꯥꯘꯨꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯅꯦ ꯁꯥꯈꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯅꯦ ꯁꯥꯈꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯏꯅꯦ ꯁꯥꯈꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯏꯅꯦ ꯁꯥꯈꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗ ꯑꯁꯨꯝ ꯁꯣꯜꯂꯛꯄ ꯂꯦꯞꯇꯕꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯥꯈꯤꯁꯤ ꯃꯊꯟꯇ ꯈꯛꯇꯁꯨ ꯉꯥꯏꯔꯕ ꯏꯃꯨꯡ ꯂꯝꯌꯥꯏꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯁꯥꯈꯤ ꯃꯃꯤꯠ ꯑꯗꯨ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯀꯩꯒꯨꯝꯕ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯔꯥꯘꯨ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯒ ꯏꯅꯦ ꯁꯥꯈꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯏꯅꯦ ꯁꯥꯈꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯍꯨꯏ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯣꯏꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯇ ꯁꯤꯟꯕ ꯊꯨꯡꯅ ꯂꯣꯏꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯁꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯔꯥꯘꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ? ꯏꯅꯦ ꯁꯥꯈꯤ ꯍꯥꯏꯔꯒ ꯁꯣꯜꯂꯤꯕꯁꯤ? ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯇꯥꯃꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯁꯥꯈꯤꯅ ꯁꯣꯝꯗꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯇꯝꯅꯕ ꯍꯧꯔꯛꯂꯤ꯫ ꯁꯥꯈꯤꯒꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯍꯦꯛꯇ ꯆꯪꯗꯨꯅ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯅꯔꯤꯕ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯕꯒꯨꯝꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯣꯡꯗꯅ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯛꯂꯕ ꯇꯥꯟꯖꯥꯅꯤ꯫ ꯔꯥꯘꯨꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯀꯤꯕ ꯐꯪꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯗꯣꯛꯆꯩ꯫ ꯁꯤ ꯇꯥꯕ꯭ꯔꯣ ꯇꯥꯃꯣ, ꯁꯤ ꯍꯧꯒꯠꯂꯣꯁꯤ ꯑꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯘꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯤ꯫ ꯔꯥꯘꯨꯅ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ? ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ? ꯅꯃꯪꯗ ꯀꯩꯅꯣ ꯆꯨꯔꯒ ꯈꯔ ꯂꯣꯜꯂꯤꯕꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯩ ꯃꯪꯗ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯨ ꯏꯅꯦ ꯁꯥꯈꯤꯁꯤ ꯃꯪ ꯃꯌꯥ ꯑꯁꯤꯗ ꯀꯩꯅꯣ ꯈꯔ ꯇꯧꯔꯒ ꯃꯈꯨꯠꯇ ꯀꯩꯅꯣ ꯈꯔꯁꯨ ꯄꯥꯏ, ꯁꯔꯨꯒꯨꯝꯅ ꯈꯔꯁꯨ ꯄꯥꯏ꯫ ꯄꯥꯏꯔꯤꯕ ꯁꯔꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯃꯤꯠꯇ ꯎꯕꯗ ꯏꯁꯥꯁꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯗꯨꯅ ꯏꯅꯦ ꯁꯥꯈꯤ ꯍꯥꯏꯗꯅ ꯀꯧꯕꯅꯤ꯫ ꯑꯩꯅ ꯀꯧꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯅꯦ ꯁꯥꯈꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ꯫ ꯑꯩꯗꯤ ꯀꯩꯅꯣ ꯏꯁꯥꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯁꯤ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯅꯕ ꯇꯧꯔꯁꯤꯔꯥ? ꯅꯨꯄꯤ, ꯑꯩ ꯇꯨꯝꯊꯕꯁꯦ ꯄꯥꯛꯅ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯪꯈꯣꯡꯗ ꯈꯣꯡꯏ꯫ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯄꯪꯈꯣꯡꯗ ꯈꯣꯡꯏ꯫ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯂꯩꯀꯥꯏ ꯑꯁꯤ꯫ ꯃꯣꯏ ꯇꯥꯃꯣꯁꯨ ꯉꯁꯥꯏ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯔꯛꯏ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨꯁꯨ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯖꯥꯠ ꯌꯥꯝꯅ ꯈꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯔꯥꯘꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯪꯗ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯅꯦ ꯁꯥꯈꯤꯅ ꯂꯩꯀꯥꯏꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯁꯥꯟꯅꯒꯗꯕ, ꯄꯨꯃꯥꯡ ꯃꯥꯡꯍꯟꯒꯗꯕ ꯍꯣꯠꯅꯕ ꯃꯥꯜꯂꯤ꯫ ꯈꯪꯗ꯭ꯔꯤ, ꯑꯩꯒꯤ ꯏꯁꯥꯁꯤ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯘꯨ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯅꯥꯀꯜꯗꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯗꯝ ꯂꯥꯎꯅ ꯍꯦꯛꯇ ꯀꯥꯈꯠꯂꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ
Raghu amadi mahaki nupina, "Kaino, taragliba makhol asidi. Tamo, taragliba makhol asibu karino?" Tumina lasi. Taragliba makhol mayam asi ai sum khanbada khulai kaina su khara khara sibon ngangnariba ine sakhi asi mahakna sanaba soidana oiganida. Mahakna natragadi khulai kai sida kanagumba amata lai sanaba nupi amata leiti. Ahal nupada so amata leiti. As hingba sion thongna lukadorida. Mahakna sumna hek tawrabadi khulai kai sida sathok sasin tawriba miyoi sing asi matau karamna khulai kai si lanthok lansin tawraga satpangamgadoribano. Masi laikai gi miyoi khara tawraga warep khara lauraga kaigumba khara makhadi tawbana phagadra haiduna wakhaldasu khalli. Asi hairaga murum sonduna wari watai sanaringai tanjaduda Raghu haidana ngasai mahakna thengnakiba matawdo maduga sap manana kanagumba amana kauba horakli. Handa mukti nupi amagi khonjeldani makhola do taba matamda yamna hinadre Raghu na nakong asi mensilaga khangi mahaki nupina sumna hairai. Karino, nate kaidawragi. Aigi minga si kanagumba amana korakli. Ai sasi amna kiri. Khujulai khamgumba khara leidabra. Khujulai khamadu leiradi mai thadolo. Ai sasi amna kiri. Mai kitang tharo. Asi hairaga Raghu su masilda yamna solai. Ngai haktangi matungda taramba mayam singado loina phakri. Makhol singado phakibaduda Raghu su masado khara makhadi niya tarai. Magi nupina. Se Khujulai khamado mai tharaki. Ngasi gi aing simadi khara tumbada bera zakri khara kakadaba mali. Nupi ai tasingna sasi amna kiri. Nangsu duk ado khara tharaklo. Aduga Khujulai khamado su thajilaklo. Ai sasi ngasi gi numi simadi laita pham khangdana yamna ki. Asi hairaga Raghu gi nupina Khujulai kham khara mai tharaklaga numitumadi akiba tujungba mayam singado phari. Asumna Sakina yumthong khudingi imung manung mayam singa se akhara akiba tujungba nanghalakpa kaya singa sina lairiba laika gi miyo singa si su khara sibon ngang bahon naraklabani. Nongmagi numitni temba amadi pakpa makhoi su mamanaba amagi luhongba salubani. Mamanaba sigi luhongba halakpa matamda makhoi su yu khara ngauduna lakpani. Temba na sumna hogdorai. Aitaw lambi ase khara su sangi. Gari masa so mata laiti bani khongna dum halai. Laikai na khara ningphung angnariba mafam jagado madu lanthol ansin tawraga ibani sisa kadoribani. Ado naha nangna khara ukibado madu nang buki dabro. Asumna maro mari singboy harai. Madu da pakpana. Aitaw aidi sase ka hena bo thoidona kibabu phawdreda. Madu aikhoina sum khanjimbada aikhoina isada pangkhanda khanjimbana oiribra. Itaw pangkhanda khanjimbana di oiroida. Numito tasengna aigi sada thengnarabanina aisu isase kawba ngamdi. Asumna hek hairai. Maduda pakpana makha tana. Ado itaw ngasigi numisimadi aikhoi bani yubudi ngawi. Adubu yu ngawja taragasu thokliba thokdo wathok singa sia sumba ranba amutangdi yengthoksira. Maduda tembana itaw ngasidi aki tujungba mata phawdabanina haifetangdi yengba yaida. Yengthoksi itaw natragadi khulai kai si makha tana kinaba yare. Kiba haisi misi mina tholaklabadi khulai kai si akhoi khakta sunatana pumang manglaga wagadoribani. Itaw amutang yengthoksi aikhoi sunahani siba sangba haibadu namani amutangdi yengthoksi. Asi hairaga pakpa amadi tembasu amutang yengsi haidana makhoi asi yu ngauri tawraga lakpani. Ngai haktang lairaba matungda laikai gi mangpham mayada lairiba sakhi gi mayum tana lakle. Sakhi gi mayum mapado hek yauraklaba kana duda pakpana sung hairai. Itaw khongthang asi makhol thoktana du maksangsi mahana tawribado aikhoi su yengsi hauji pung kya tare. Tembana itaw pung tara makhai kitang helai. Yengasi asi hairaga yana khaduda mabani tapna du maksang lai. Yana khasida sang bahorakpada sakhi karigumba amata tawdri. Sakhi su saks ising sa thopalosili mana mama inam nami hairaga susut namba horai. Sakhi gi matawduda mabani su adamak yengduna lai. Kaino mana tawribasina manam kaksu susut nami
Ibani lakpa si Sakina khara phanglabara. Phanglamoida. Mahak sa kai nate. Asi hairaga ani si sulairami. Ngaihaktangi matungda Sakhi imungda thonglon sinduna adumak sangkhri. Imung lamyai de hek yoba matam aduda mahaki polam sing adu puthorakli. Aduga lai gi tingki thau taunaba haidana mahaksu lai sontin son khara sonba horkli. Matam asida ani si sokibana yadri. Timu laimu mayam sing adu lakpagi satra mayam sing aduna maram oiraga ani si kibana thak thak nikli. Itaw ada la iba se karino. Yo tu yung tu. Sida la iba si tasing na timu laimu mayam asinatra. Mani timu laimu mayam asini. Asi hairaga mabani na murum solaga ohobaduda yinglakpa mayam sing aduna maram oiraga Sakhi kanagumba khara yingle habasi masada sanel phangli. Sakhi su makhoni yingla iba maike som tamna adu mamit khan yinglai. Tanjaduda ani do khamprek khanglai. Makhona lairamba jaga ado makhosu hau thadana do makselai. Sakhi su kana no haidana yingi haidana mapalda tholakpa tanjani adubu makhoina hana siangkiban hali. Sakhi su tanaraklaga kanano amutang yingi haidana tawi. Adubu khulaikai si tanaba haidana pakpa amadi tiemba laikai si da bus hanabi ama lairi. Bus hanabi ama lairi haidana koilau lauraga siali. Mabani ki mataw duda khulgi myo singadu suloina thoknarakli. Kaidoba yauragi haidana. Tanjaduda Sakhi su tung thangba saruk adumda mabani ki thawai ado satlagi haidana tanarakpani. Adubu upaya mata laikidri. Sakhi tauriba mong matok singa sida mahaksu masado kitang thaidoklaga sakki khali. Adubu khulaikai gi myo singa satpa mata yahandre. Mahakna tanaraklabanina tauriba pumnamak singa sinahan makhaidagi mahakna tawbani haibasi mayam asining phung ngangnabaga mahakna tawthoraklibasiga mayam asina phare. Sakhi do mayam sanglaga phuba yaba phure nupi sing tawraga nangna sanariba lai mayam sing asi khudakta losingadabani hairaga Sakhi da losilhali. Sakhi suwa amata ngangdi ahal matam oiraklabanina maasu adum lemna leiba yarabani. Adubu kari wakhaldagi no khangde haidana khulaikai gi miyosingna ngangba hongnaraklabani. Asumna Sakhina sanaramba lai phataba mayam ado mahak masana losilhali. Aduga khulaikai dagisu Sakhi asi tanthokhankri. Sakhina tanthokraba matam aduda khulaikai sida hanagi matawgumna nungaina ingna sikna laikri. Mangmayagi lairiba Sakhi gi yumpham asisu thugaiba yangkhaiba tawraga khoisaunaraba miyosingna lampak oina onthokri. Masigi matung asida khunggang asida ingna sikna hanagi matawgumna adumak laikri. Laikagi miyosing asisu mangpham lairiba maike somda sathok chasin tawbasi wakhalda karigumba amata hek tawkhidre. Khulgi miyosing asu hana tawramba pumnamak sing ado wari watai sanai. Raghuna su mahakta tawkiba pumnamak sing ado mayamda loina khangali. Mayamna so sumna hek hainarai. Raghu nanggi thawai ado laiba nupa masado na kalhorabani. Sakhi si mamang thaktagi haunai khoina phage haidana dum tawduna lakli. Adubu tawriba pumnamak sing asi ai khoisu asumba singba sapsaba khangdabanina nupa masa temba amasung pakpana maram oiraga khula sida awana tagadabada salangba lakadaba pumnamak sing ado loina kalhori. Nakhoi ani yamna thagatli. Khula sigi pakpa amadi temba laikai gi miyosingna yamna thagatna hawi. Asum tawdana khula sida hanagi matawgum mara tapna ingna sikna leiba haibado oikri. Wari ase matang asida losinjari. Karigumba wari ase nungaibirabadi like amadi subscribe share tawbiramo haiduna aijari. Phare mayam adudi ngasigidi matang asida losinjaragi. Mathangi wari da mo hana thengnarasi.